ꯌꯥꯝ ꯕꯣꯔꯥꯛꯇ ꯁꯤꯡ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯣ ꯁꯤꯡꯒꯤꯕ ꯀꯥꯡꯕꯨꯗꯤ ꯃꯌꯥꯝ ꯂꯧꯅꯔꯤꯑꯕꯀꯣ ꯑꯌꯨꯛꯇ ꯑꯗꯨ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯁꯤꯡ ꯐꯖꯅ ꯇꯥꯎꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯈꯔ ꯂꯥꯞꯅ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯐꯥꯎ ꯂꯣꯛꯇꯦꯗ ꯑꯩꯈꯣꯏ ꯏꯔꯣꯏꯕꯁꯨ ꯍꯩꯖꯗꯦ ꯃꯤꯁꯨ ꯂꯩꯇꯦ ꯂꯣꯛꯅꯕ ꯎꯔꯦ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯣꯔꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯏꯁꯤꯡꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎꯗꯤ ꯑꯌꯨꯛꯇꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯕ ꯏꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁꯤꯡꯁꯨ ꯃꯌꯥꯝ ꯇꯥꯎꯔꯤ ꯑꯌꯨꯛꯇꯁꯨ ꯃꯌꯥꯝ ꯇꯥꯎꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯇꯥꯎꯔꯤ ꯑꯗꯨꯒ ꯁꯤꯡꯒꯤꯕꯣꯟꯗꯁꯨ ꯁꯤꯡ ꯂꯣꯛꯅꯔꯤ ꯑꯩꯈꯣꯏꯕꯨꯗꯤ ꯂꯣꯛꯇ꯭ꯔꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯅꯣꯡ ꯇꯥꯔꯦ ꯋꯥꯏ ꯅꯨꯡꯁꯥ ꯁꯥꯔꯦ ꯋꯥꯏ ꯅꯣꯡ ꯇꯥꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯐꯖꯅ ꯊꯣꯛꯍꯜꯂꯦ ꯅꯨꯡꯁꯥ ꯁꯥꯔꯦ ꯈꯥꯡꯕ ꯉꯝꯗꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯊꯦꯡꯅ ꯈꯥꯡꯉꯦꯀꯣ ꯅꯣꯡ ꯇꯥꯕꯤꯔꯣ ꯅꯣꯡ ꯇꯥꯔꯦ ꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯤ ꯏꯁꯤꯡꯁꯦ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑꯦ ꯑꯗꯣ ꯃꯐꯝ ꯃꯐꯝꯗꯗꯤ ꯃꯌꯥꯝ ꯊꯨꯝꯅꯕ ꯌꯥꯎꯅꯔꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒꯕꯨꯗꯤ ꯊꯨꯝꯗ꯭ꯔꯤ ꯏꯁꯤꯡ ꯇꯥꯎꯔꯤ ꯃꯌꯥꯝ ꯑꯌꯨꯛꯇꯗꯤ ꯋꯥꯒꯁꯦ ꯆꯕꯨꯟ ꯇꯧꯅ ꯇꯥꯎꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯣꯛꯄꯁꯦ ꯍꯩꯁꯨ ꯍꯩꯇꯦ ꯑꯗꯨꯏꯗꯤ ꯂꯣꯛꯁꯨ ꯂꯣꯛꯇꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯕꯁꯤꯡꯁꯤꯗꯤ ꯑꯗꯣ ꯁꯤꯡꯒꯤ ꯕꯣꯟꯁꯣꯟꯗꯗꯤ ꯐꯖꯅ ꯂꯣꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯛꯅꯔꯤ ꯃꯤ ꯁꯣꯝ ꯃꯄꯥꯟꯗ ꯃꯤ ꯂꯩꯌꯦꯕ ꯁꯤꯅꯤ ꯃꯌꯥꯝ ꯕꯣꯔꯥꯛꯀꯤ ꯐꯤꯕꯝꯅꯤꯁꯦ ꯏꯁꯤꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯅꯤ ꯑꯌꯨꯛꯇꯒꯤ ꯍꯦꯟꯒꯠꯂꯛꯏ ꯏꯁꯤꯡ ꯃꯌꯥꯝ ꯅꯣꯡ ꯇꯥꯕꯒꯤ ꯂꯝꯕꯦꯟꯗ ꯌꯦꯡꯉꯨꯁꯦ ꯅꯣꯡ ꯇꯥꯔꯦ ꯋꯥꯏ ꯅꯨꯡꯁꯥ ꯁꯥꯔꯦ ꯋꯥꯏ ꯅꯣꯡ ꯇꯥꯔꯦ ꯅꯨꯡꯁꯥ ꯁꯥꯔꯦ ꯁꯦꯕꯨꯡꯉꯣ ꯅꯣꯡ ꯇꯥꯕꯤꯔꯣ ꯍꯥꯏꯅ ꯅꯣꯡ ꯇꯥꯔꯦ ꯑꯃꯨꯛ ꯁꯦꯅꯤꯁꯦ ꯂꯥꯏꯐꯥꯎ ꯃꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯊꯣꯔꯛꯏ ꯊꯣꯡꯒꯥꯟꯁꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯍꯟꯗꯣꯛꯑꯝꯃꯦꯕꯀꯣ ꯍꯟꯗꯣꯛꯑꯒ ꯄꯥꯏꯞ ꯐꯨꯝꯃꯝꯕꯗꯨꯒ ꯈꯤꯇꯪ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯣꯂꯦꯟꯈꯨꯟꯒꯤ ꯁꯣꯔꯣꯛꯁꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯂꯩꯁꯤꯅ ꯂꯧꯕꯨꯛꯅꯦꯕꯀꯣ ꯂꯩꯁꯤꯅ ꯂꯧꯕꯨꯛꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯀꯥꯔ ꯑꯃ ꯂꯩꯕꯗꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯁꯅꯥ ꯂꯐꯣꯏ ꯀꯧꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯁꯅꯥ ꯂꯐꯣꯏꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯖꯕꯅꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ